DC na dukan hangbagi ayaba pirabasu DSP amana dukan thong hangba yaroi haiduna koilaw lawbadagi wathok thokre ngarang Imphal West DC na thokpa order amagi matung inna ngasi ayuk pung 3 tagina nungthil pung 2 fawba Imphal City yauna wholesale amadi retail market sing thong hangba yagani haina miyamda khanganke DC na thokpa order asigi matung inna ngasi Imphal City da leiriba dukan sing ayuk pung 3 tagi dukan thong hangba hongnake Chairak asida ngasi ayuk pung 9:10 rom taba matamda Manipur Police ki DSP Reserve poina thopuriba MD Riaz hadiba police officer asina police ki gari amada loudspeaker sizinaduna Kaisampat junction dagi Kwakathel phawba lambi gi paringda koithau thoduna thingba leire dukan hangba yaroi haiduna koilaw lawkhe mahakna lawba duda dukan thong hangnaramba mioi sing pakhatpaga loinana angakpa phawduna dukan thong thingjinba hauke Imphal West DC na dukan thong hangba yagani haina pause singda haptuna miyamda khangalaga karigidamakta dukan hangba yaroi haina lawribano haina miyamna saungarakhi khudakta miyoi kaya khabar paiduna thoraklaga DSP Reserve oiriba Riaz ki mafamda DC na thokliba dukan thong hangbagi order asi chatnaroi hairibra haina hangnakhi maduda paukhum piba ngamkhide masigi matung makhatana Kaisampat junction dagi Kwakathel phawbada leiriba dukan sing thong hangnakhi Thokiba thokdok asigi matangda miyamna pause asida pendaba phongdok naraklibadi Imphal West DC na marik chumna thokiba order adu chatnadre haiduna DSP amana miyamda koilaw lawduna aki akhang pohan bahaibasi maram chade daita leiba police officer ama oiraga DC na thokiba order phawba ningthina khangdana duty to bahaibasi yamna daita yawdabagi mawongni haiki Thawong asigi matangda Imphal West District Police ki SP oiriba K Megachandra gi mafamda mioi kharana telephone tawduna wakatpaga loinana matungda sigumba thawong asi amuk hana thoan bigano Imphal West District ki SP Megachandra na district asigi oina law and order miyam gi punsi amadi lanthum ngak senbada lawriba thawdang asi singthaningai oi adubu SP gi makhada leiriba daita leiraba DSP amana DC gi order bu thoksadana lawthokluba sina SP Imphal West na lawriba thawdang bu masak thienbo ohenbagum thokle DC na thokiba order bu thawaidaba si matungda tahonbiganu haina phongdoknaki